Hauji Chathariba Board of Secondary Education Manipur na Loba Class 10 exam ki Ngasi Humni Chanba Social Science Tokpa Numitta Thobal Laisang Them Thodam High School ki exam center da Mahiroi Ahumgi Mahut Silaga exam thaba Lakpa Miwoi Ahum Thobal Police na Phare hairi Phare ba Miwoi sing adudi Chirai Mayai Lekai dagi Chesam Mustaqim Chahi Kunmathoi Apokpa CH Salim Hengun Awang Lekai dagi Chesam Sanathoi ba Chahi Kun Apokpa CH Abdul Gafar amasung Pusam Sahabuddin Chahi Kun Apokpa P Safiruddin Kawi Police dagi fangba pau amagi matung ina makhoi na mahut sinba honaramliba mahiroi singi roll number sing adudi Irong High Madrasa Irong Chesa bagi roll number 37839 Surasi Elite School Mayang Imphal gi roll number 37881 amasung Irong High Madrasa Irong Chesa bagi roll number 37837 ni hairi Pau asina makata na hai makhoi ahum asina Laisang Them Thodam High School da mahut silaga exam thaba lakpada board amasung school gi oja singna chingnabadagi school gate da thatlaga check tawbada asengba mahiroi sing adugi mahut silaga exam thaba lakpani haiba khangba ngambadagi police da pau piraba matungda fabani makhoi ahum gi matakta Thobal police na case ama lokhatuna makata ba thabak lokhatpa haukibaga loinana makhoi ahum mak hayeng court ta puthoklagani hairi